Delimitation Bill Ashi Awang-Nongpok South India gi interest ta Puthokrakpa Natte Manish Tewari Center Lengang na namfuda pass taunaba amuk hanna tharanglakliba Delimitation Bill Ashi Awang-Nongpok lamdam South India amasung North India gi interest ta Puthokrakpa Natte Bill Ashi Central India da hena khudong chaba phanghanaba puthorakpani haina Congress MP Manish Tewari na phongdokre mahana hai India gi strategic amasung security ga mari leinaba khudong chadaba sing asi Awang-Nongpok lamdam amadi North India da khara khazik henna thengnaribani maram aduna hairiba mafamsing asida leiriba state singi miyamda leingakna yengliba mityeng nongmagi piksillakpagum manghan phauhanba haibasi amatta ngapigani aphaba natte adubu center lengak asina Awang-Nongpok South India amasung North India gi karishu khandana Central India da hena mityeng thamduna makhoida tongzagadaba Delimitation Bill pass taunaba thaurangli haiki mahakna makha taraduna nupi singi reservation bill gi matangdasu center laingakna delimitation yesinaduna khudong chaba launaba hotnari bill asi chahi ahungi mamangdagi mapung fana chana hannaba yarabani adubu chana handaba thamlaga delimitation da khudong chaba launaba thaurangdi center laingakna nupi singi tasengna khanba tarabadi leiriba lok sabha gi seat ya Chaungaga nifu humdoi asi saruk ahum thokna khaidok saruk ama nupi singidama khaktuna thamba yai madudi nattadana lok sabha gi seat chanipan gi yankhaida hengat halaga sabha asibu China gi National People's Congress ka manaba sabha onthoknaba hotnare haiki